Hello guys, good afternoon. Welcome to Birge. Nungaribo. Asidi gari lộc thơ rồi đấy. Ai 산재 당하면 시오 미진 땀이나 땀이 내가 뭐. 전 산재 거기 말도 내고 아마 또가 뒤에가 lâu bên dịp lâu đây nè thì anh sẽ làm dịp khoa đi cùng mà làm bạn đấy đây là bộ đầm đấy cái này có đâu đây này gì đi xuống đâu đi mình là thủ tơ đâu kìa kìa một con người tí xe nhiều xe mấy em tôi dịch lòng thân này dịch Alex 산재니까 형 찐나래 뭐 띠다리 시묵 này với tại mình nhau rồi rồi nung lại he anh thấu ra cả cho bố chú lạc này cái gì cũng đã làm mất đi mình làm bằng những thầu chân lẻ quay ra chỉ thấy một đến lâu có tầm nữa một từ đi từ đó tôi bỏ xí vào rằng nó không học tiêu và mai lâu quá mà nó lẻ rồi từ đó 이제는 연락하죠. 이제 또 봐, 그냥 어디 요원데요. 아래 소음이 그냥 나이나 아니나. क्या nó chỉ một từ lâu đấy, rồi cả coi bây giờ chọn ra hai đồ khăn đi vào mà chúng mới dùng được, đi ăn cái gì mới ngay hiểu đi vào có, là xí tôi dùng được đấy không răng hẳn xí đi. Rồi chơi lên 좋게 이렇게 통닭에 좀 더 뭐
ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯣꯠ ꯈꯔ ꯂꯥꯛꯑꯦꯕꯀꯣ ꯃꯌꯥꯝ ꯄꯣꯠ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯥꯎꯟ 5 B4 B3 ꯑꯔꯥꯎꯟ 5ꯀꯤ ꯕꯦꯟ ꯄꯥꯏꯞ ꯂꯥꯛꯑꯦꯕꯀꯣ ꯕꯦꯟ ꯄꯥꯏꯞꯁꯦ ꯄꯤꯁ ꯑꯍꯨꯝ ꯈꯛꯇ ꯂꯥꯛꯄꯅꯦ ꯑꯃꯗꯤ ꯀꯩꯅꯣꯅꯦ ꯕꯨꯛꯀꯤꯡꯅꯦ ꯑꯗꯣ ꯃꯌꯥꯝ ꯄꯤꯁ ꯑꯅꯤ ꯂꯩꯁꯦ ꯑꯍꯥꯟꯕ ꯑꯗꯨꯝ ꯂꯧꯖꯧ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯟ ꯄꯥꯏꯞꯇꯨꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕꯥꯏꯀꯔꯁꯀꯤ ꯅꯤ ꯒꯥꯔꯗꯇꯣꯀꯣ ꯄ꯭ꯔꯣꯕꯥꯏꯀꯔꯁꯀꯤ ꯅꯤ ꯒꯥꯔꯗꯁꯤꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕꯥꯏꯀꯔꯁꯀꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯁ꯭ꯀꯣꯏ ꯄ꯭ꯔꯣꯁꯦ ꯁꯤꯁꯨ ꯂꯩ ꯁꯤꯁꯨ ꯌꯧꯔꯦꯕꯀꯣ ꯁꯤꯁꯦ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ R15 B4ꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯤꯠꯀꯥꯎꯒꯤ ꯅꯥꯀꯟꯒꯤꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯇꯦꯛꯀꯟꯕꯗꯣ ꯑꯗꯨꯒꯤ ꯒꯥꯔꯗꯅꯤ ꯄꯣꯠꯁꯦ ꯁꯤ ꯒꯥꯔꯗꯁꯦ ꯄꯤꯁ ꯑꯅꯤ ꯂꯥꯛꯑꯦ ꯑꯗꯣ ꯄ꯭ꯔꯥꯏꯁꯇꯨꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯇꯦꯛꯁ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯥꯏꯖꯔꯛꯑꯒꯦ ꯑꯩ ꯁꯤꯗꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯦꯛꯖꯣꯁꯁꯦ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯑꯗꯣ ꯑꯦꯛꯖꯣꯁꯁꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗ ꯋꯥꯔꯧꯕ ꯌꯥꯗꯦ ꯄꯟꯖꯔꯔꯒꯦ ꯁꯤ ꯂꯩꯔꯦ ꯄꯣꯠꯁꯦꯀꯣ ꯑꯗꯣ ꯅꯤꯒꯥꯁꯦ ꯁꯤ ꯄꯥꯝꯕꯗ ꯂꯩꯔꯁꯨ ꯑꯗꯨꯝ ꯄꯥꯝꯕ ꯂꯥꯛꯄ ꯌꯥꯅꯤ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯕꯅꯦꯕ ꯁꯤꯁꯤ K11-2H112ꯁꯦ ꯁꯤꯁꯦ ꯌꯥꯝ ꯌꯥꯕꯅꯦꯀꯣ ꯁꯤ ꯃꯃꯥꯡꯒꯤ K10 ꯑꯅ ꯑꯃꯁꯨ ꯂꯩꯔꯝꯃꯦꯕꯀꯣ K10ꯗꯨꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯃꯌꯥꯝ ꯇꯧꯈꯤꯕꯅꯦ ꯁꯤ K10 ꯑꯗꯨꯒꯤ ꯑꯞꯒ꯭ꯔꯦꯗ ꯚꯔꯖꯟꯅꯤꯁꯦ K11ꯁꯤꯅꯀꯣ ꯃꯌꯥꯝ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯤꯁꯦ ꯒꯥꯔꯤꯁꯨ ꯂꯧꯁꯜꯂꯨꯔꯦ ꯒꯥꯔꯤ RX ꯑꯃꯁꯨ ꯂꯧꯔꯨꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯣꯠꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯇꯦꯛꯁ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯪꯂꯩ ꯔꯥꯏꯗꯤꯡ ꯒꯤꯌꯔꯁꯇꯣꯀꯣ ꯀꯪꯂꯩ ꯔꯥꯏꯗꯤꯡ ꯒꯤꯌꯔꯁꯇꯨꯗ ꯇꯦꯛꯁ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯀꯩꯅꯣ ꯑꯋꯥꯠꯄꯗꯣ ꯑꯩꯒ ꯑꯗꯨꯝ ꯇꯥꯟꯅꯁꯦ ꯄꯣꯠ ꯆꯦꯟꯅꯤꯡꯕ ꯂꯩꯔꯁꯨꯀꯣ ꯍꯪꯕꯤꯔꯛꯑꯣꯕ ꯑꯩ ꯍꯪꯉꯛꯀꯦ ꯑꯩ ꯍꯪꯐꯝ ꯃꯌꯥꯝ ꯈꯔꯕꯨꯗꯤ ꯂꯩ ꯌꯥꯝ ꯁꯨꯅꯕ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯉꯣꯟꯗ ꯍꯪꯉꯒ ꯑꯗꯣ ꯌꯦꯡꯉꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯔꯥꯏꯗꯤꯡ ꯒꯤꯌꯔꯁ ꯌꯧꯔꯛꯄ ꯒꯤꯌꯔꯁ ꯈꯔ ꯌꯧꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯔꯛꯀꯦꯕ ꯃꯊꯪꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯃꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗ ꯐꯖꯅ ꯎꯠꯂꯒꯦ ꯍꯧꯖꯤꯛꯀꯤ ꯄꯣꯠ ꯌꯧꯔꯛꯄꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯈꯔ ꯑꯌꯣꯛꯄ ꯈꯔꯗꯣ ꯑꯗꯨ ꯎꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨ ꯃꯊꯪꯗ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯃꯌꯥꯝ